Latana hairaki bawadu taraga ni sausu sauning asaubasu he uthok pangamda kompama makhangdramani wadu da makhatari inata ibe malusi so yam phaida mama ai ubata harau harau koksin biri asauba haibasu ulagte aidi tasingni kairabani nikna khungfam khangda leplingai dani kichalom dagi chinglembado makhutta hotke sama pairaga tholakibado Pibam duga hairu rati hospital chat pasumale. Ne lata na hari do kum da kai chinglemba do onsilai. Chinglemba hospital chat lagi raw. Hoyambong chat lagi. Chinglemba nangi oren gi chana bro adubo. Nate. Atu di kanagi no. Ima maya do masana abagi hospital da leiba. Magi chana ba aina bubani. Wahai do taraga lata stata chinglemba gi nang ta changai. Ha, asing bro, Chinglemba, mabu kay oy nangam dabano. Chinglemba sora mohondok laga, heart ki problem ne. Buhay do dat lata hina thamoy kay kre. How krabasing do ningsing laga, ma hina ningam dabana pik thalagle. Ningsing pain dabana masapo batumat kre. Solay nungay tana. Chinglemba, imane amukti ichado ko unake. Ihagad raw. Chinglemba tamna khonjel amada bakhom pirakle hoi yani lao imaga hozimak chatsi Chinglemba sumaya manik na haifining lamaga mang thana thokre lata sumatung inakre makhoi hek thokibaga niksumangi kada kakhalaktuna bathroom changlaga masada fresh oi thoklure loibaga cha thabak chatna ba amuk loisili chasu kaya chaning mapok tre haiduna chadana thoraklabani Tension na puk thale haiduni ngasidi showroom da hana jatre hotel lom da hana haitharakle magi cabin da fambagadi phone gi mathau amuk lerak paduda phone thogai khrai bado ningsing laktuna room da leiriba landline du dagi oina call do tawraga phone amo order tawkhre pungkhai muk leibaga magi order tawkiba phone du su yorakle phone mak thogai khrabusu sim du di ke shu tawdrabanina mana jackson thamobani Wallet ta yauriba sim do lokthok phone da hapkre phone do hek on tobaga Lucy gi number dagi miss call lerambado ure adubu ma hanna yinglude latana wai khra hairambaduna irang farini khalibani magi di thabak kamari leinaba atopa miyoi amada phone tawraga phana kuina wari sanai phana kuina sanabaga table to da magi phone do amuk thamlaga laptop to da mai onsilakpada ngairibani ring do amuk hinglakpaduda Makhutna lamlaga phone do khazek thangkalaga yingi Lucy gi oirambada bit itek tek na paikhali Lucina hello Nixo hiningdana khomi tai hayo imana wa khara hirami hoi ado asengbo oidora kaiba imana hiramba wa khara do ai ma leite ai ma di lekidaba chahi yame Handakini ki wahai duda Lucy kaibana mamay ngangsili adobo masu tapna kumlei imala tana haibani mana haiba wada nang aduk thajari duna kaige phamang tak dusu nang khangkraba natra fataba isi fatabadu khakta saklo lobana te fatabaduna phabagi saklon su lobani masi su nang khangdre imana hairamba wado haibalo hen kidre magi aningbado oina nganglei Nangi punsido imagi wada tawraga dum chalagi ningabo isagi oiba decision so lobo tamse min adu ada haraga andavishwasa thazaba thambusu lepse hoi aina lan mani hauzik so aina lale mamang taktigi so aina landuna lakli mamang da sengdok nabagi matam phangkidraso ai ngasigi tanja su lawraga sengdok chagi ai lankre lan balanda bagi wafam nati mamangi thautu ai wari khangde Kari thoki ge ikawkre aina harisidi hoze oiba taseng ba sengli wari sibuni sida amana adu hai hairaga irang saganagumse madugi mahod isa na hana kari kamdori thidokse khangdok na bona se masida da nungai ba punsi mahing fangni taseng Lucy ikai bani heman kibana mapi phawbo tarakadaba gi mitlu da yalaga leire wa ma kangthok na bona bada khanjel do taning laurakadore adubu haina singna masadu phasana taptharaga khonjel ga do sem lagai ri chumme kanana kari khangdana henjiluba ina lan bani
Sigi so ai lan kre. Iral nei pot phar bin ai di. Wakhal kan thada khong thang lu ai lan kre. Makha ta na Lucy wangang mangam lore khang mana phone du ma no ina fat kai. Phone du tham ki baga nik sawat bahora ma masado tapna chaning ta na sora ma hondok jara baga ningthi na ingthana bo nari. Makut ta paira ma phone du so table mathak ta zera laun illi. Somda hospital dani Julian badi masagi duty leibana ngayak unaram laga chak to supiram laga tumak thokre adubu lata de house phaw leiri langzaru ba maral du so kokpi na ba hanjin haisa khrabani pukchel chawbagi haunabi maya amadi panthoidi hau khraba singdubu harau harau kaw khragum kaw ngang dana tawri wari sari maya di masangam dramina thoina wala ngang ba tawde anamba panthoi wari sari Lata mayagi makok da tapna tapna nan thabiraga ichane thuna na ba phada ba yada bani ichane hek phamaga imagi mo oina ne ikhoi gi jingliam baga chang na luong ga dori bani maya so kaya wahaidu da khazing no le ichaba kari kari chaninge imala inge sida ne ichagi chaning ba to loina leiram dori bani maya kaisu chaning de habago magak to tapna haire Lata su phamda panthoi da mon silak laga panthoi na cha nu pi se imo oire da bani ko na ba de hek phaki sanu mago lek ta kar ada bani panthoi su lata gi haidu da apen ma haido pokche da mo won tause lata de anumo hanjinna maya gi mamai da haipe nan biranga icha thuna na ba phada ba ya da bani ko ngasi di ma su han kina ba tawrage wa do ngang na lata Magi or Popisa Credo, Panthoi the Pirakli. Panthoi, Imona Chaning Bamane, Lady Gipiso. Ikaivanera, Mamma Ingonda di Hayatre. Panthoi, Makut Kalaga, Latagi, Maunduda. Yarani Chima, Maduta di Tobigano, Seal the Hopton Micro. Yadi, Sidine, Imogi in a Piravane, Lauselo. Latani Andretanda, Namdan Seal Carado, Panthoi the Lawan Grey. Asum the Lata Sahara around Tokre. Maya mama da ying laga ima panthoi machagi nakta jangsil laga ichabu kari hainingi ima da ising kita thakki panthoi machagi ising khara pithak biranga chaklamar bro ichabo lamde hidak chabagi matam mamu oiraglani aduna ne ima sakra imbirage chakhiragi ima adudine hidak wat palebani ima mung da leirokige Ado nang mo ngayaktani natom talay ang bayagadro. Kuiroy da hidak to patlauragin niya thuna halakadaw bani. Wai se hiram laga panthoi so thok pahaw bani. Ado bo thongzil yaw baga karigumba maniksing laktuna hanjil lagle. Imadi kaw rure. Doktor gi hidak iba chedo. Imadi pudri dana. Asum na panthoi hidak iba chedo bayraga amukpa prapthokre. Panthoi hek thokibaga ikui da chinglim batap na ka da changakle maya chinglim changakle bada ore adubu ma wa ma phongang de chinglim ma khutta pairakpa pambi macha hoba gamla da maya gi nak na thariba table lu gi mathak ta thammi nangine aina purakpane yune leina sida karina pina maya so haivel on khalaga yinglubani Adubu urakle sandremi amakak laina aduda saidang pamlori bado mayadi mabu madubu yengna mapi tamna sintharak pahorakle chinglim mana tamna wangagle nang haikida sandremi sini famda lengda lairobade nang so agi nakta lengda lairobani na kasi so aina sandremi pahenda jackson na thamlakpani paikhiba su yaroi punsi chupa ifamda saidang bi oibagi hak aina supigani Maya wangang thoraktre adubo chinglemba matau yengna mapi sintharakle chinglemba maya da yenglaga tarakli ba mapi dobo makhutna taithokpiraga nungsiba khonjel da hairi kapkano ai leiringai nangna kappa pakti nokadamani ai amai chawng na leiringai nangna napi sinthaba ubasa ai tasini ira langsarubago pangal thoktraba misak amago phawi aduna nang kapkano sungkop kapkano Handakti mayado kapna wahi karai rai. Tajing limba. Wakal dok piro. Sandren bi bahan kro.
माबु फाजनबिरन मनिंग तमनख्रो माबु सु फाजलगा थमलबदे लमा खांग द पुनसी लोंकिनी माया नंग दुमा हायगनो अइना ताबा ngमोइदबा अदमो हाय हायगनो वहायदुना अइ थमोइदा हायफम खंगदबा चाइना मा पिरि नाचिलेबा अइना हिगलुदुना कयाम कुइना बहिगलुने ngasi ay tamba ngamdraba ay punsine yaroi ay lengi namu khudong thiba thokpa su yaroi ay nang mo ngak pang maudabana kayumba khudong thiba thokpa tarabade ay sina tung ilakani taching lemba nanga tung ay kano ay story nang ti story nang muna ba fanaba ay na doctor singa sorry sai makoy na so nang mo amba thak to naraga hana gi punsida halangan ganina ingona thazabi tachinglimba nang nungai da layuko henjin mo wakal sukhan gino nang sunawa fabani na hidak chari sini today di nang sunawa faraka putnevani koi bacha toini maya chinglim magi wahida momon dongche chinglim hot case da haifet ing laga saksa jwana tro saksa rasiko maya chaning de haina hairak pataude chinglim ban hairak pakudikna adom masu yakre chinglim basu chakra lot na to laga maya de inbi maya su ilakli ba chinglim magi chakho madobo hauna jari meeting de so pamu ba mangon dagi choi thokhi drabani chayan sang pisa ba to loi baga chinglim bana ishai taning bra yamna nungsiba atappa ma maya taning de haiba tongde तागे हाइबगो ममाहाइना मंगक नोमली चिंगलेम बसु पोकेट यावरंबा इयरबड अदो नामा मयागी नाकोंग दा हापी हाइरगा नामा ना मंगोल दा हापलगा इसे यता पथारगा अनिदो पुन्ना तामिने मिटका थमोयगा लापनरसु हेना नक्सिनक्रे सोमना कमदौरी लुसी मागी तिनसरिबी मता रोसीदा निकना मंगोल हाइरकिबो वाफमसिंग amada jithada mayek semna tamthokhrabani lusigi nungaitabado roshi su khangmana phone da sarambadagi mahakna mofama ma horakpaduda lusi tamnai roshi madu boy beyagadra mangoda hangladi asing machumba pumna makhanglani lusi aina aisanang yaw manatan atopa pambai leiti pare ayarake adudi la ora natraga nangla ke habra ai la age hoy adu de loislambage ko lao phone thamkibaga lushini hakti unglaga lei adu bu khantharo ba mikopta roshini hairiduna farani khandana ma loshin bahokre pongkharangi matungni laisa nongthil do rasil boloranga machemisna sulaitabana charawana ba chak to thiraga leibani rasil changlaga makhut masa hamduna famtharakle thiba horoba chak to Tiba loira bachak to Russell mamang na thamlaga pise. Tanjado da mapal da mi ama kaubagi khonjel taraga laisa Russell don silai. Sana mapal da mi lakpa mali chachayongge nang charamuko. Hairam laga masu mapal da thorakpani atupa leplam libers misak ani do ubada ngakni yengi itha thasa da bagum. Kar o phamse. Roshina Laisa phamdrusu yarani swain warim ta sase. Laisa de hena ngakre tamna hai yai sumang du da kumak laga ani do ni mang da lepli roshina nang sauni sauno ko wa krange ekhoi bula de logano hai kai wana hayo nang so hana de khangang bani khale lusiga nikagi mari se hai khange marakta misunderstanding khara dagi lana longnare aduna nangna su mateng khra pangbirati yam nungai sani adum haibiyo kari mateng pangso haibano boini gi marakta chayitna basa leitana ba nangna su nikta khra hairaga makhoi ningi nungsi marisa makha sangna chathana ba mateng khra pango wafam du lai sang ha khumpham khangde adubo karam tu milai saluni chimbal da thorak pawai ama adumang pakhum pirakli hoi aina ngam mateng pange Lucy harau na Liza da Liza I am harawe nang na ithaza ba mangalo habiso ai khangi yaranga de thoba da paw phongra ga khra hibiyo
Imanasu ay galohong na bahayraga hainaraga na irabani. Why si hayraga laisa mamaydo khaziklu tharaga lay. Adubu khangaude khut amana magi khutangda tapairakpa. Masu ikhang khang na mamaydo satnon khalaga yinglay. Leplami bamisakto oraga hinanga kre wangang ni kaukre. Madanati nupi ani dusu madu ubada ngaklibani. Lucy mahakpu ubada wangangani kaukre. Nupado atay kanasu nagte nikni. Ni laisagi makuto paina paina Lucy da onsilaga wahay krahay raglami. Hanba masung aroibo ina. Ay nangonda hari. Laisa iwani ipunsida nangyalagano. Wahay sikak haram laga nik laisagi kodang do jinglaga pukre. Chatkriba ani dubo ying ni ying na Lucy kongpam hong da lefawri.